थांजिंग अमुनबदगी पोकपा कबोक ओइनमना हावे थांजिंग अमुनबा मरुदगी पोकपा कबोकी महाव ओइनमना हावी हाइबा लौमीसिंगना खंगलबसु मणिपुर असिगुंबा मखलगी कबोक पुथोक्तुना सेल हेना ताननबगी लंबीदा चंगसिनबदि ngamdre adum oinamak thangjing amunba marudagi kabok puthoknabagi damakta Central Agriculture University Iroi sembagi Department of Agricultural Engineering Division da machine laire laumi singna natraga kanagumbana thangjing amunbagi maru puraklaga kabok konthoklaga sel tananabagi lambida changsinba yaga nei mayai oirap sauba maru humbudradagi na marifu phauba yauba thangjing amunba amada pairambal kaithel da lupa kundagi na kunthra phauba pire hairiba marusing ase popping tawraga haibade kabok onthoglaga yonba matamda lupa humbudradagi marfu phauba yonba ngambagi thakta lei jingdagi pokpa kabok ase manipur da lawmising na mahausadagi sijinarakpa kabok pokpagi thawong pangthoktuna khara makhai chaba yaurabasu kaithel da puthoktuna yonbagi thawong di sathade adum oinamak kabok makhalasi miyoibagi haksang da yamna kanaba piba maramna yamna phaba chinjak ama oina miyoi kaya marumna chanai superfood ni haina riba thangjingi kabok gram chamada energy calorie chahum ga nifu ga taret protein gram 8.8 fiber gram 10.3 yawi haire masina blood sugar gi chang sana thambada mateng pange chaba tumhanbada mateng pangbaga loinana anti aging food amasu oire kidney amasung heart ki function dasu mateng pangi haire Department of Agriculture Engineering Division CAU Head Dr. NJ Jaikumar na Shanghai Express da phongdorokpa thangjing amunbadagi kabok pokpagi thawong ase Bihar amasung Chhattisgarh na chingba state singdadi achauba industry oina chalaina re iman yamna leire masla haplaga kher semlaga yamna pamna chanai Manipur da su thangjing asi yamna pamna ba ensangi machal ama oina chana re Manipur da wetland yamna leibanina ngamliba makhai tharaga kabok oina onthoklabadi laumi singna Thavak hena phangbaga loinana sel hena tanba ngamgane haibagi thajaba Dr. NG Joykumar na thamlakle thangjing amunbadagi karamna kabok onthokadagi haibagi matangda mahakna makhata na hai manga dagi nipan phaugi manungda chauba thangjing singna kabok onthokbada hena khudong chahalle ayai oirap chauba natraga achauba thangjing maru sing adugi tingkhang panba maku amasung aprang lokthokraga maru sing adu khangumba roaster amada roasting tawgane khutsa amasung motor panba roaster asida Amukta thangjing maru kg 10 dagina 10 fauba haplaga minute 10 roasting tawba ngamme masida tawribase thangjing marugi mapan thangba sarukta kopsiliba amuba akanba makugi manungda yauriba ngaurunaba matong adu akanba maku adudagi komthokhanbane mahausana thangjingi manunggi matong adu yamna paba layar amana yomsillaga lei layar asina amuba maku adugi manung thangba sarukta kanna napsillaga lei roasting tawba matamda amuk maku asidagi angauba matong adu komthokhalle roasting tawraba thangjing maru sing adu borada yomsillaga ahing ama thamgane matam asida thangjing marugi manunggi matong sing adu komkom laurakane ahing ama lelaba thangjing maru sing adu makha popping machine da haplaga akanba amuba thangjing maku adu lauthokraga ngaurunaba matong adu dage kabok onthoknabagi damakta machine asida process tawgane matam asida thangjing maru amage chawbagi chang adu dage saruk ani hena chawba kabok sing phangane CAU iroi sembada leriba makhana popping machine asida thangjing dagi kabok pokpagi thawong ase changyeng oina khara pangthokre haiba wafam thamladuna Dr. Joykumar na hai Manipur gi thangjing thari balawmi singna amunba thangjing sing sisinafam khangdana mangbagi thawong kaya ure asigumba thangjing sing asidage kabok poknabagi damakta CAU da leriba makhana popping machine ase wairaga sisinnabiyo kabok pokpiyo Mahakna makata na hai makhna popping machine ase pung ama sisinabada lupa chani awaiman oigane nongmada pung nipan waidabade lupa lising ama oigane thangjing maru kg hompu roaster tawba matamda kabok oina kg 10 phangane kabok sing asi tha mari rom thamba yai agumbana makhna popping machine ase pamlaga su phanganba ngamgani haiba wafam Dr. Jaikumar na thamlakle taupari ama rom thangjing thariba Bisnupur district ki oina mamang lekai dage oinam tombana hai thangjing dagi pokba kabok asigi tongan bu oinam na hauba mahau leijai amunba thangjing yonba silhoudraba hekpada ising sangkhiduna manam chelaba thangjing sing amasung thangjing hekpa loikraba matungda komda taramba thangjing maru sing adu sengna samthoklaga yotke khangda mai tharaga phibulna olaga ngauraba matungda thangjing gi akanba maku adu sekhairaba thangjing maru adu sugaibada kabok oina thangjing maru dage saruk ani chawna phange thangjing maru du manghandana sanabasu yawe ayambana di asigumba thangjing sing ase mange thangjing maru sing asidage kabok onthoknaba machine leire tabada nungai masina laumi aikhoida anouba lambi ama uhalli haiba wafam oinam tombana thamlakle article ase CAU Imphal gi Public Relation and Media Management PRMM cell na pangthokpa scientific journalism program gi makhada ibane makhata na khangning basingna
PRMM Cell-gi IPON Head Indira Thongnaujam prmmcell@gmail.com dagi khangba yaganai. Aroibada tabiriba pumnamakpu thagatjari.